ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯉꯜꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯜ ꯃꯆꯥ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯍꯦꯟ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯎꯍꯩꯗꯕ ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯍꯜꯖꯥꯎꯒꯤ ꯁꯣꯔꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯊꯣꯛꯇꯨꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤ, ꯑꯁ ꯀꯔꯤꯅꯣ ꯁꯣꯔꯥꯠ ꯑꯃ ꯉꯥꯏꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯉꯝꯃꯔꯣꯏꯗ ꯑꯩꯗ꯫ ꯀꯩꯅꯣ ꯌꯨꯝꯒꯤ ꯂꯥꯏ ꯃꯄꯥꯜ ꯊꯣꯛꯑꯦ ꯍꯥꯏꯔꯝꯃꯤꯁꯤꯅ? ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯑꯩ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯜꯖꯥꯎꯒꯤ ꯑꯁꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯣꯔꯥꯠ ꯌꯧꯒꯗꯕ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯝꯅꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯁꯤꯟꯊꯥꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯉꯥꯎꯕꯒꯨꯝ ꯃꯁꯥ ꯃꯔꯨ ꯏꯃꯣꯠ ꯃꯣꯠ, ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ, ꯃꯌꯥꯡꯁꯨ ꯏꯀꯪ ꯀꯪꯂꯗꯨꯅ ꯃꯆꯤ ꯈꯨꯗꯤꯡ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯊꯣꯏꯕ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯨꯝꯗ ꯂꯣꯏꯕ ꯖꯤꯕ ꯑꯃꯒꯨꯝ ꯆꯥꯛ ꯊꯛꯅꯤꯡꯕ ꯃꯇꯝꯗ ꯊꯛ, ꯊꯛꯅꯤꯡꯗꯕ ꯃꯇꯝꯗ ꯇꯣꯛ, ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯣꯏꯊꯣꯏꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯆꯥꯛ ꯄꯤꯖꯕꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯕ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯩꯗꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯈꯤꯇꯣꯝꯕꯤ ꯃꯊꯟꯇ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯣꯍꯦꯟꯁꯨ ꯂꯩꯀꯥꯏꯒꯤ ꯌꯨ ꯊꯛꯄ ꯈꯔꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯌꯨ ꯊꯛꯐꯝꯗ ꯂꯩꯔꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯆꯥꯛ ꯑꯁꯨꯝ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯑꯃ ꯃꯔꯦꯡ ꯆꯠꯇꯨꯅ ꯂꯩꯕꯒꯨꯝ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤ ꯃꯁꯥꯗ ꯑꯁꯨꯝꯕ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯊꯣꯏꯕ ꯑꯗꯨ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯃꯃꯤ ꯏꯔꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯁꯈꯤꯇꯣꯝꯕꯤꯕꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯏꯈꯪ ꯈꯪꯂꯗꯨꯅ, ꯏꯃꯥ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯁꯛ ꯑꯁꯤꯒ! ꯍꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯑꯩꯒꯤ ꯇꯨꯡꯁꯤꯗ? ꯍꯥ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯆꯠꯈꯣ ꯅꯊꯤꯕꯣꯡꯗꯨ ꯆꯥꯅꯕꯅꯦ ꯑꯁꯨꯝ ꯂꯨꯝꯗꯨꯅ ꯂꯩꯔꯅꯨ꯫ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯕ ꯅꯪ ꯊꯥꯛꯄꯒꯤ ꯑꯩꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯆꯠꯈꯣ꯫ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤꯅ ꯊꯣꯏꯊꯣꯏꯕꯕꯨ ꯊꯤꯅ ꯉꯥꯡꯕꯤꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯊꯣꯏꯕ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯤꯍꯨꯜꯒ ꯆꯦꯟꯈꯠꯈꯤꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯅꯤꯡꯂꯣꯝꯗ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ, ꯑꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯂ ꯃꯥꯜꯂꯤꯅꯦ꯫ ꯍꯣ ꯇꯥꯕ꯭ꯔꯣ? ꯇꯥꯔꯤꯕ꯭ꯔꯣ? ꯁꯤꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯔꯣꯏꯗꯧꯅꯤ꯫ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕ ꯌꯨ ꯉꯥꯎꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯎꯕ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ, ꯃꯁꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯤꯕꯅꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯨꯝ ꯒꯣꯔꯣ ꯈꯣꯠꯂꯛꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇꯗꯤ ꯊꯣꯡ ꯑꯗꯨꯗ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯗꯣꯡ ꯊꯣꯡꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯕ ꯑꯗꯨꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯐꯩꯖꯨꯞ ꯑꯗꯨꯅ ꯀꯣꯛꯇꯣꯟ ꯌꯧꯕ ꯃꯈꯩ ꯀꯨꯞꯁꯤꯟꯗꯨꯅ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯍꯜꯖꯥꯎꯒꯤ ꯀꯥꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯔꯛꯄ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯑꯍꯜꯖꯥꯎꯒꯤ ꯈꯣꯟꯖꯦꯜꯗ, ꯍꯥꯠꯀꯅꯤ, ꯂꯣꯏꯅ ꯍꯥꯠꯀꯅꯤ, ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯅꯪꯅ ꯃꯥꯡꯍꯟꯕ, ꯂꯣꯏꯅ ꯍꯥꯠꯀꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯏꯁꯩ ꯁꯛꯄ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ ꯆꯤꯡꯅꯗꯅ ꯀꯦꯟꯈꯤꯕ ꯍꯣ ꯀꯂꯛꯏ
ꯑꯁꯤꯒꯤ ꯃꯇꯨꯡ ꯉꯁꯥꯏꯗꯒꯤ ꯇꯧꯔꯝꯂꯤꯕ ꯂꯥꯡꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯤ ꯃꯈꯣꯜ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯆꯤꯛ ꯍꯦꯛ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯐꯩꯖꯨꯞ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯊꯣꯏꯊꯣꯏꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯏꯔꯥꯎ ꯂꯥꯎꯊꯣꯛꯂꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯑꯃꯨꯛꯁꯨ ꯏꯈꯪ ꯈꯪꯂꯗꯨꯅ ꯏꯃꯥ ꯍꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯑꯗꯨꯗ? ꯑꯩꯅ ꯅꯉꯣꯟꯗ ꯆꯥꯗꯧꯈꯩ ꯌꯦꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯗꯨꯗ ꯅꯪ ꯀꯔꯤ ꯍꯨꯔꯥꯟꯒꯦꯅ ꯂꯨꯝꯂꯤꯅꯣ ꯍꯥ? ꯂꯩꯔꯝꯃꯣ ꯈꯪꯒꯅꯤ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯝꯕꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯊꯣꯏꯊꯣꯏꯕꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯊꯣꯏꯊꯣꯏꯕ ꯈꯨꯠ ꯍꯟꯕꯁꯨ ꯉꯝꯖꯗ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯃꯆꯤꯟ ꯈꯨꯝꯂꯨꯕ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ-ꯖꯥꯎ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝ ꯇꯝꯊꯤꯅ ꯇꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯕ ꯐꯥꯎꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯍꯜ-ꯖꯥꯎꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯣꯍꯦꯟ ꯌꯨ ꯈꯔ ꯊꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯍꯩ-ꯑꯄꯥ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯊꯕꯛ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯂꯥꯛꯄ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄ ꯏꯆꯝ ꯆꯝꯅ ꯁꯣꯔꯥꯠ ꯌꯥꯎꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯍꯜ-ꯖꯥꯎꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯍꯜ-ꯖꯥꯎꯒꯤ ꯂꯟ-ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯅ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯅꯕ ꯃꯕꯥꯏꯕꯨ ꯊꯦꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠꯀꯤ ꯊꯧꯔꯝ ꯑꯗꯨ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯂꯣꯏꯅ ꯈꯟꯖꯤꯟꯈꯤꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯑꯗꯨ ꯀꯟꯅ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯑꯗꯨ ꯎꯆꯤꯟ-ꯅꯥꯆꯤꯟ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯔꯥꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯝꯅꯔꯝꯃꯤ꯫ ꯃꯣꯍꯦꯟ, ꯁꯈꯤꯇꯣꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯂꯥꯛꯄ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯗꯦ꯫ ꯃꯁꯤꯗ ꯂꯥꯛꯄꯅ ꯏꯆꯦ ꯀꯔꯤꯅꯣ ꯃꯄꯥꯜꯗ ꯊꯣꯛꯀꯅꯨ ꯍꯥꯏꯔꯤꯕꯣ? ꯅꯣꯏ ꯂꯥꯏ-ꯇꯤꯟ ꯇꯝꯅꯕ ꯍꯥꯏꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯆꯪꯕ ꯅꯠꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯨ ꯎꯔꯦꯗꯅ ꯍꯧꯔꯛꯂꯤꯕꯁꯤ ꯇꯥꯔꯦꯗꯅ ꯏꯕꯨꯡꯉꯣ ꯅꯪ꯫ ꯃꯁꯤꯗꯕꯨ ꯅꯪꯅ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯀꯥꯏꯅꯒ ꯁꯤꯜꯂꯤꯡꯅꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯅꯪ꯫ ꯏꯁ ꯃꯄꯥꯟꯗ ꯊꯣꯛꯏꯒꯦ ꯏꯆꯦ ꯑꯩꯗꯤ ꯂꯥꯏ-ꯇꯤꯟ ꯆꯪꯂꯣꯏ ꯀꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯕꯨ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯨꯔꯒ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯁ ꯏꯆꯦ ꯀꯔꯤꯝ ꯇꯧꯔꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯆꯪꯗꯦ꯫ ꯌꯦꯡꯉꯨ ꯑꯩ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯌꯦꯡꯉꯨ ꯀꯔꯤꯕꯨ ꯇꯧꯖꯔꯛꯀꯗꯣꯏꯅꯣ ꯂꯥꯛꯄ ꯑꯩꯉꯣꯟꯗꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯛꯄ ꯃꯆꯦꯒ ꯃꯕꯥꯏꯒꯅ ꯈꯥꯝꯕꯒ ꯌꯥꯗꯈꯩ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯄ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯒꯤ ꯁꯛꯇꯝ ꯎꯔꯝꯗꯦ ꯑꯃꯗꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯈꯤꯗꯦ꯫ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯥꯛꯄꯅ ꯎꯔꯝꯃꯤ꯫ ꯍꯣꯏ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯍꯥ? ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯗꯨꯗ? ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄꯅ ꯀꯧꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯁꯤꯗ ꯂꯥꯛꯄꯅ ꯀꯔꯤꯅꯣꯅꯦ ꯃꯅꯥꯒ ꯄꯪꯖꯥꯠꯂꯣ ꯁꯤꯕꯣ? ꯑꯁ ꯁꯕꯥꯟꯒꯥꯇꯤ ꯉꯥꯔꯣꯏ ꯁꯕꯥꯟꯍꯦ꯫ ꯃꯥꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯃꯍꯥꯛꯄꯨ ꯏꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯄ ꯑꯁꯤꯗ ꯂꯥꯛꯄ ꯎꯞꯅ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯃꯈꯨꯠ ꯈꯨꯅꯤꯡ ꯑꯗꯨꯁꯨ ꯄꯨꯝꯇꯠ ꯇꯠꯂꯝꯃꯤ꯫ ꯂꯥꯛꯄ ꯌꯥꯝ ꯉꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯩꯍꯧꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯝꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯏꯉꯛ ꯉꯛꯂꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯂꯥꯛꯄ ꯃꯊꯟꯇꯅꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯂꯦꯞꯂꯤꯕ꯫ ꯃꯆꯦ ꯑꯃꯗꯤ ꯃꯕꯥꯏꯁꯨ ꯅꯍꯥꯟꯈꯩ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯀꯤꯃꯟꯈꯤꯗꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯆꯠꯄ ꯎꯗꯦ꯫ ꯀꯅꯥꯒꯤꯁꯨ ꯈꯣꯟꯖꯦꯜ ꯇꯥꯗꯦ꯫ ꯂꯥꯛꯄ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯊꯣꯡꯒꯥꯟ ꯑꯗꯨꯗ꯫ ꯂꯥꯛꯄ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯑꯗꯨꯒ ꯇꯥꯏꯑꯣꯟꯅꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯂꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯛꯄ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯂꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯞ लाउꯅ ꯐꯥꯔꯛꯂꯝꯃꯤ꯫ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯎꯔꯦ ꯑꯍꯜ-ꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯅ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯏꯁꯥꯡ ꯁꯥꯡꯅ ꯈꯗꯥꯡ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯃꯈꯩ
ꯂꯥꯛꯄꯒꯤ ꯈꯣꯡ ꯑꯗꯨꯗ ꯎꯄ꯭ꯔꯥꯡꯅ ꯎꯞꯇꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯟꯈ꯭ꯔꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯛꯄ ꯑꯃꯨꯛ ꯇꯨꯁꯤꯟ ꯑꯃꯨꯛ ꯍꯧꯒꯠ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯘꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯝꯗꯨꯅ ꯃꯆꯦꯒ ꯃꯕꯥꯏꯒꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯀꯌా ꯇꯧꯗꯨꯅ ꯇꯝꯅꯈꯤꯔꯝꯃꯤ꯫ ꯁꯩꯒꯪ ꯁꯌꯥ ꯑꯗꯨꯗ ꯃꯤꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ, ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥ ꯇꯦꯡꯊꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ, ꯌꯨꯝꯊꯛ ꯑꯗꯨ ꯁꯦꯒꯥꯏꯗꯧꯕ ꯃꯈꯩ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯤꯇꯣꯝꯕꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯝꯖꯤꯟꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯉꯝꯂꯔꯣꯏ, ꯊꯋꯥꯏ ꯑꯗꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯣꯍꯦꯟ ꯑꯔꯥꯞꯄ ꯃꯐꯝꯗ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯈꯨꯜ 3 ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯍꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯣꯍꯦꯟꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯍꯦꯟꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯅꯝꯊꯤꯕ ꯃꯅꯝꯒ ꯂꯣꯏꯅꯅ ꯍꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯩꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯂꯩꯔꯤꯕ ꯊꯋꯥꯏ 2 ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯍꯤ ꯃꯌꯥꯏ ꯀꯟꯈ꯭ꯔꯦꯗ꯫ ꯑꯣꯖꯥ, ꯊꯋꯥꯏ 2 ꯍꯥꯏꯔꯤꯁꯤꯕꯨ? ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯈꯪꯂꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯕ ꯊꯋꯥꯏ 2ꯅ ꯅꯈꯣꯏꯕꯨ ꯂꯥꯛꯅꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯁꯤ, ꯊꯕꯛ ꯑꯁꯤ ꯊꯤꯟꯊꯔꯒꯨꯝꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ 2 ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯁꯥꯗ ꯇꯨ ꯆꯨꯡꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯣꯟꯕꯤꯒꯗꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ 2ꯗꯤ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯄꯥ ꯊꯣꯛꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯐꯠꯇꯕ ꯂꯩꯃꯨ ꯇꯤꯟꯃꯨ ꯀꯌꯥꯅ ꯄꯥꯝꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦꯍꯦ꯫ ꯏꯕꯣ, ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏꯀꯣ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯅ, ꯑꯣꯖꯥ, ꯑꯗꯨꯗꯤ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯒꯗ꯭ꯔꯥ? ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯑꯗꯣ ꯑꯣꯖꯥ, ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝꯗꯤ ꯆꯪꯒꯅꯤ? ꯏꯕꯦꯝꯃ, ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯌꯥꯝꯕ ꯅꯠꯇꯦ, ꯅꯣꯏꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩ ꯍꯥꯏꯒꯦ꯫ ꯆꯦꯡ ꯈꯨꯖꯣꯞ 1, ꯐꯖꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯀ꯭ꯋꯥ ꯃꯄꯨꯝ 3, ꯀ꯭ꯋꯥ ꯃꯅꯥ 3, ꯎꯆꯥꯟ ꯃꯩꯔꯥ 3, ꯃꯩꯇꯥꯟ ꯑꯁꯤꯕ 3, ꯀꯕꯣꯛ ꯈꯣꯏꯗꯨꯝ 3, ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯁꯦꯜ ꯑꯣꯏꯅꯕ ꯄꯩꯁꯥ ꯂꯨꯄꯥ ꯆꯞꯄꯤ 3, ꯌꯥꯡꯀꯣꯛ ꯑꯃꯒ ꯑꯁꯤꯅ ꯌꯥꯔꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯒ ꯑꯃꯅ ꯏꯕꯦꯝꯃ, ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯑꯣꯏꯅ ꯐꯖꯅ ꯇꯩꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯁꯨ ꯐꯝꯃꯦꯜ ꯊꯪꯕ ꯑꯁꯤꯗꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯍꯧꯒꯗꯕ ꯑꯃꯅ, ꯑꯩꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯀꯅꯥ ꯑꯃꯠꯇ ꯃꯈꯣꯟ ꯃꯋꯥ ꯊꯣꯛꯂꯛꯄ ꯌꯥꯗꯦꯀꯣ꯫ ꯁꯈꯤꯇꯣꯝꯕꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯨ ꯊꯨꯡꯅ ꯇꯩꯌꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯇꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯇꯦꯛ ꯑꯃꯇꯪ ꯇꯩꯔꯒ ꯌꯥꯅꯤ ꯀꯩꯅꯣ? ꯑꯁꯨꯛ ꯌꯥꯝ ꯄꯥꯛꯄ ꯁꯨꯃꯥꯡ ꯑꯁꯤ ꯂꯣꯏꯅ ꯇꯩꯗꯨꯅ ꯂꯩꯔꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯦꯡꯈꯤꯅꯕꯅꯤ ꯑꯣꯖꯥ꯫ ꯏꯕꯦꯝꯃ, ꯊꯦꯡꯂꯣꯏ, ꯅꯨꯃꯤꯗꯥꯡ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯁꯨꯃꯥꯡ ꯑꯁꯤꯁꯨ ꯊꯨꯡꯅ ꯇꯩꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯈꯤꯇꯣꯝꯕꯤ ꯁꯣꯛꯇꯣꯛꯂꯗꯨꯅ ꯌꯥꯝꯅ ꯇꯟꯅ ꯂꯝ ꯑꯗꯨ ꯇꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯄꯥꯏꯇꯨ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯣꯍꯦꯟꯅ ꯂꯥꯞꯅ ꯄꯨꯔꯛꯄ ꯑꯣꯏꯕꯅ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯌꯨꯝ ꯑꯃꯨꯛ ꯌꯧꯔꯨꯔꯒ ꯃꯣꯍꯦꯟ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯈꯣꯏꯃꯨꯁꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯆꯦꯡ ꯈꯨꯖꯣꯞ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯌꯦꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯡꯀꯣꯛꯀꯤ ꯃꯊꯛ ꯑꯗꯨꯗ
ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯗꯨꯅ ꯀꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯥꯀꯜ ꯅꯥꯀꯜ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯊꯥꯜꯂꯤꯕ ꯎꯆꯥꯟ ꯃꯩꯔꯥꯁꯤꯡ ꯑꯗꯨꯁꯨ ꯃꯨꯠꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯑꯆꯝꯕ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗꯕꯅ ꯃꯍꯥꯛꯅ ꯄꯥꯛ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯃꯥꯏꯕ ꯈꯣꯏꯃꯨꯁꯨ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯀꯟꯕ ꯁꯥꯃꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯤꯜ ꯑꯗꯨ ꯐꯪꯕꯗ ꯃꯣꯍꯦꯟ, ꯁꯈꯤꯇꯣꯝꯕꯤ ꯑꯃꯗꯤ ꯂꯥꯛꯄ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎ ꯑꯃꯥꯏꯕ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯣꯖꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯤꯈꯤꯕꯅꯤ"꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯣꯍꯦꯟ, ꯁꯈꯤꯇꯣꯝꯕꯤ ꯑꯃꯗꯤ ꯂꯥꯛꯄ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯃꯍꯥꯛꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯈꯤꯕꯒ ꯏꯃꯨꯡ ꯑꯁꯤꯗ ꯏꯪꯈꯣꯜ ꯑꯁꯤꯗ ꯌꯦꯠꯂꯤꯕ ꯊꯋꯥꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯣꯏꯔꯒꯁꯨ ꯑꯐꯠꯇꯕ ꯊꯋꯥꯏ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕ, ꯃꯍꯥꯛꯅ ꯐꯥꯎꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯆꯤꯜꯗ ꯀꯪꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ, "ꯑꯣꯖꯥ, ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯑꯁꯨꯝ ꯇꯝꯅꯗꯨꯅ ꯂꯩꯕ ꯑꯁꯤꯗꯤ ꯂꯥꯟꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯨꯔꯣ ꯑꯣꯖꯥ꯫ ꯑꯗꯨꯒ ꯑꯃꯅ, ꯑꯣꯖꯥꯅ ꯄꯟꯕꯤꯈꯤꯕ ꯑꯣꯖꯥꯒꯤ ꯏꯁꯨ ꯅꯨꯄꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯈꯖꯤꯛꯇꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯖꯥ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯑꯍꯜꯖꯥꯎꯗ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯍꯜꯖꯥꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯖꯥ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ ꯑꯣꯖꯥ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨ, "ꯑꯣꯖꯥ, ꯑꯩꯅ ꯑꯣꯖꯥꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯈꯪꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯉꯝꯖꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ, ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ, ꯃꯁꯨꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫